Krista Gimingda Mayambo Amuga Taram na welcome Tawzari Andak Ekoige para asi para taret subani lesson number 6 ni para adu gimaming na rest, relationships and healing. Potthaba mari mata amuka hanba amasung phanhanba haibagi maramda ekoi sumaina nainagani ngasigi hangdok pagi Bible verse oina memory text oina ekoi ni yengminagadaba sa Genesis chapter 45 ki verse 5 may hauron panduk nipu mga gi pot mga aduda ekoi sumaina yengse ay mayam gi damakta mutang pathok charake mayam tamin nasi sumaina haye aduna haujikti nakoina aibu yonthok pi khre khanduna nakhoi gi pukning waba natraga sauning ba pendaba tauraganu maramdi nakhoi gi mang thana punsi kannanaba ishor na aibu thabirakpani haina Genesis 45 ki verse 5 te iduna laye masigi wahai asi Joseph na Egypt governor oina palaba kanda magi mayamba singna chaktang bagi lakpa matam aduda Joseph na makhoi bo haibi khibani masigi wahai ase aikoina munna khanjilurabadi yamna angakpa ama aikoina sumaina phawe maramdi Joseph asibu magi mayamba singna ill treated tawraga jealousy kalak mi hauba tawraga mirai biraga hatok ningai plan tawraga last minai oina yon thoklaga ma ase yamna wana Egypt ke leibak ta minai oina palure Potiphar nupi gi lang da thuge torubadgi awa nang khangdona kaisum sangda jail da le lure adu agumba mayam adu mayam basingi tawbi man ne khanlaga mana mayam basing adubu kokpi daba sauba nang ai gumba already tawramba yai adubu madugi mahuta makom mana mangkhoi dakri hai haujik dina khoi pukning warano ko aina na khoi gi damakta loina na khoi gi ayol alan sing adu kokpi khrabane haina Joseph na mayam basingda haiki Masimak se aikoina sumaina Bible gi wari singde yengrabada Stephen mahakpu nung na thomdana hat nanaba tawringai aduda Stephen na kari haiki ishor makhoi gi pap kokpi ko makhoi kari su khangdabagini ko haina magi yekna basing mabu hat na ma tawri basing gi damakta prathna tawbi ki kokpi ki aduga loina na Jisu Christ na cross mathakta yalingai da mabu tin sit kiba mabu sit na ngang kiba mabu yot pi tha kiba tingkhang lohup upi kiba mayam adubu ipa makhoi gi pap kokpi yo makhoi khangdabagi ni haina kokpi ki adugumna Joseph na su mabu thina tawbi kiba imung digi tanthok pi kiba minai oina yon thok pi kiba mayam basing adugi pap ato kokpi ki masimak ase ekoi gi amna chawrba parani ekoi na so ekoi gi yekna basing ekoi bu yeng thi basing ekoi gi imung manungda ekoi bu tukacharaga lei basing yana da basing ekoi ngonda ayol aran tawbi ki basing adubo Joseph gumna Stephen gumna amasung Prabhu Jisu Christa gumna kokpi ba se ekoi da leigedabani haibse ngasi gi parasina ekoi da sumaina takpi duna laye masi ai ngasi handak ki ekoi para asi question answer gi type ta ekoi sumaina chathagani wahang hangbirakpa church members sing mayam laye comment tawbirakpa mayam laye mado ekoi na sumaina mathang ekoi sumaina lokhat chagani hare hojik te ekoi ngasi gi ahan bagi wahang ase sumaina lokhat chage ahan ba wahang hangbirakpasi brother may holong kamay namkaulong 2 SDA Church Khawbum dagi hangbirak pani mahaki wahang ado question ado ay sumaina pathok cherake mahakpu haibadi Joseph bu yengthiba mayam basingbu kokpi ge haina kokpi khiba Joseph ki karamba gun leibanara aduga masida mama mapa oibasingi role haibadi thodang uba phangbra Proverbs 22 verse 6 ki matung inna haina wahang ase sumaina thambira masigi wahang ase amna phajaba wahang ni masigi wahang sigi paukhum ekoi gi Evangelist Gideon Gonmei dige ekoi sumaina taminasi Evangelist Gideon Gonmei Joseph na mayamba singi pap aduk tamthi khraba mahak pu hatningai tawba phawba tawrakpa pap sing ado kokpi bangambase karinara karamaina kokpi bangam khibra Masigi sida mama mapagi thodang chawna leibra Proverbs chapter 22 verse 6 ki matung inasu hoi yam chawna leye ekoina mathang manaw leina akhoi asum yengmenasi Joseph ngonda mapa Jacob na mahaki punsi wari mayam liramrani imungi family worship asida ekoina Genesis chapter 37 verses 6 to 10 asida yengba matam asida
Jacob ki imung mayam pullaga leibdo akhona uwe madugi maramna family worship asida natraga satpa matamda leiba matamda phamba matamda tumba matamda chaba matamda mapa aduna nganglamani magi punsi wari singdo mahak asisu mayamba Jacob pu yeng thiraga mahaki birthright singdo munningai mahak su kana tawram khibdo munsu mun khibdo aduga mapangon gi bor mayam lorga mahak chen thok khibdo kamuk wabra habdu phongdok lamrani aduna Jacob ase kari tobra haraga mahakna madugi nungai tabo wakhal mayam du purga mahakna len khibdo aduga madugi pap tawramba matam asida mama busu mahakna unaba phanglam khide hana siram khre aduk wana len khibdo hojikti mahakna ai amuka iyamba manak chatlaga aina map ni ba yade ni daba yade haina khalaga mahak amuka halakpa matamda ishorna so halak ningai haina haiba matamda chalakpa matamda mahak kyamuk waram khi adumu thengnarakpa matamda di mayamba sina su mahak ngonda kokpi matamda kyamuk haraubra mahak ado madugi haraubudo masa singda su mahak na phongdok lamgani aduga isau mayamba isau na su khalamgani inaw nupa se kyamuk waram ragadra ko aina mahakpu hat kani haina hairam khibdo kyamuk wana lelam ragadra ko aina masi haibi ba se haina mahak su wana khalam gani adubu mabani amuka thengnaraga samthokna rakpa matamdadi kyamuk hararam gadra ani makado madugi haraw singdo phongdok naram gani masa ngonda hairak ramani Joseph na madu phajana munna lawramani masigi maramna Proverbs chapter 22 verse 6 asida hai kiba wahaido train up a child in a way he should go and when he is old he shall not depart from it haibado angang singbu pikningai isdagi tambi takpiyu saura akanda mokhoina madudigi thaido oi hain hai kibdo Joseph ngonda mapa Jacob na phajana tambi takpi bagi maramna mado Joseph na su phajana lawsin bagi maramna mayamba singbu kokpi ba phanglam khibani ngam khibani haiba natragadi mahaksu ngamlamdaba yae Joseph ki wakhal asida kokpi ba matamda haraw bu su mahak na phanglamrani madugi haraw ba phangba matam asida iyambagi mapagi haraw bado mahak su khanglamrani haiba adugi maramna aisu iyamba singbu kokpi ba matamda mokhoi su kiyamuk haraw gadra ko haibdo khallamgani mayamba singsu ngasai mapa ahan isauna Manau ase kayamuk waram ragadar ko haina khalibdo madugumna Joseph ki mayamba singsu Joseph se yam waram niko ai khoi se yam lanjagre ko haina mokoi su khallam gani madgi wakhan mayam su thoklam ba yae aphabarom da khakta khallaga chatkre Joseph ase adumaina tawduna mama mapa sing ai khoi gi thodang yam chawna leye angang sing mokoi achumba phirep lowningai aikoina phajana mokhoibu semgat sagat ningai se yamna darkar tae haib se asmaina hai Thank you Evangelist Gideon Gonmei wahang adugi paukhum phajana pibi khre masigi wahang brother mai holung gi wahang asida aikoi gi oza amana comment tawbirak lag laye mahaki comment adu pathok cherake comment tawbirak iba asise aikoi gi oza pauchalung panmai maha asi namkaulong 2 SDA Church khobum dagini hauji na maha asi infal da laibani mana smaina comment tawra ai mutang pathok cherake Joseph se matam kuina ishor ga loina rakpagi maramna thengnariba thodok khudingmak haibadi thoragriba situation khudingmak ki maramda hena khangba haibadu oye haina hai maduna mayamba singi mathakta wayel chathaba nang na ibodu tawkhibani haibadu mahakna haiba pamlam khide maram maduna Joseph na ishor gi bor phangki amasung mahakna tawthorakpa thabak khudingmak atop singi bor phangnanaba atop singi kananaba ngakta oina mahakna tawthorakpa thabak khudingmak se tawthoi haina sumaina hai maramdi kokpi ba haibase Christian aikoi gi soinai draba thodangni amasung masina aikoi ga ishor ga gi marakta mari mata phajana thamba ngamgani haina sumaina comment tawbira yam thaga chere oza pauchalung panmai na ki mamal yam khraba comment adu aikoi gi damakta share tawbi bagi mathangi wahang asi eko wainam SD Church gi oza gaifun thaimai mahakna hangbirakpani mahaki wahang asi ai sumaina pathok cherake mayam taminasi chahi kun gi manungda
haibadi 20 years in 20 years ta Joseph ase sakti paiba amasung mi na masak khangbiba prestige yamna leiba adugumba Pharaoh gi governor haiba misak adu oirakhi matam aduda mahakna sakti pairaba prestige yamna leiraba matam aduda karigi damakta mahak mapagi mayumda magi khunda amuka hankhidabra haina sumaina haibira masi hankhidabagi maram se khra takpio haina wahang ase hangbira masi gi wahang ase ge paukhum ase ekoi gi evangelist Runio Archete ma ase senapati da ekoi gi evangelist oiraga laibani mangondige ekoi paukhum adu taminasi evangelist Runio Archete Joseph na awabdu khanglaga chahi kunthra yawu matamda Egypt ki governor oikhi ko adubu karigi Joseph na yumda halaktabra ma bu yam nungsibiba magi mapa Jacob bo ma si hingriye aduga Egypt la ye haibasi pausi pibi dabra haina mi miyam na hanglapu yai Genesis 50 verse 20 asida sumaina hai mapu ibungo na di madudagi aphaba oi handuna ngasi mi kya na hengba ngamri basini haina haiko asi paba matamda Joseph na yumda halak tabudu mapangonda hai dabadu aphaba positive ki maram gidamak ne haibasi asida khoina paba phangi masi khoina oi thokpa yaba pokum khra yengminasiko point hanba points aduda ishorna Joseph po mang ani bibi ko adudu Genesis 37 verse 7 aduga verse 9 aduda phangne khoina mangdu changrese matam leitabnina ishona Joseph pu mangda piriba mission adu fulfill taunanaba mana focus tawe hai adu mana hotnaba gi maram oibagine mang ani si fulfill tawdringaida thokdringaida ma bo reveal taw dribne haibasi Bible commentator krana sumaina haidune lay ani suba point aduna Joseph na magi mayamba singbu pukning hongna namba matam si pibi ba oiram gani haina haiko Genesis 44 verse 33 du mathang pabaganda makhoi du hojikti lahan gumna natre hojikti pukning hongkhre haina Joseph na khangkhraba mutung dadi Joseph na masadu reveal tawki haiko achaba matamda aphaba matamda at the right time ko at the appointed time hai ko makhoi do pukning hongkhre haibasi khangkhrabu mutongda nakhoina yon bi khiba na now Joseph to aini haina reveal tawki hai ko reveal tawba khakna tadna mapa Jacob ngonda su chalaga nangi nachana pa Joseph asise Egypt ki governor oiraga leye ma hingri haibasi pausi piba chakhi hai ko sumaina asida Joseph na magi mission du ishorna mabu train tawbiri badu fulfill taw khraba matungdadi mapangonda halakhi haiko fulfill taw dringaida yumda pausi pide halakte haina haiko asida yengbo matamda Joseph ki plan of redemption Israel singbu kannanaba plan of redemption sisi mana fulfill taw biki chammanana Jishu Krista susu koi prithvi missing damak plan of redemption se sumaina tawbu bibi asisi jo yembo matamda Joseph si Krista gi type ama oye haibisi khoina Genesis 45 verse 4 to 8 aduda pa ba phangi khoina naktang yengse poina mada Joseph si mapa Jacob na yamna nungsi ko adu ishor Jishu Kristana so ishor mapa ishor na mabu yam nungsi haina koi phangi Genesis 37 verse 3 Matthew 3 verse 17 ani subda Jishu Krista bu jiu singna yam yang thi hai reject taw khre hai sum taw na Joseph bu sumagi mayam basingna mabu pamde mabu yang thi reject taw ko Genesis 37 verse 4 John 1 verse 11 aduga Jishu Krista bu Judas na yon thokene ko adugumna Joseph busu magi mayamba singna mingonda Joseph pu yonto e ko Genesis 37 verse 28 Matthew 27 verse 3 da phangani mari subda Jishu Krista asisi akoi prithvi mi papi miyam gi dama deliver downing convening ai masi lai ko adu Joseph busu Israelite singbu kaningai mabo Egypt la khale hai ko mga subda Joseph na
Israel singbu kanbina naba mission si chahi kunthradigi ma si haubni haiko Jisu Christa su taibum panda mana ministry haubu matamda chahi kunthradigi haubni Genesis 41 verse 46 aduga Luke 3 verse 23 ko turuk subada Israel singbu Joseph na cha tangbo matamda hinna naba jingjak si pikhi ko the Jisu Christa na sumaina hai John 6 verse 35 to the I am the bread of life ko ai se hinna naba jingjak duni haina hai khi ko adu umdana asisi mayam si yengba matamda Joseph asisi Jisu Christa gi type amane ma ishwar na mabu plan tawbiraga magi mission si fulfill tawdringai si sida mana Egypt ta lairaga fulfill tawkhre hai mutung da mana yum da halakhi hai bisi miyam da hai ning you Evangelist Runio Archete paukhum phajana pibi khre shona bor pibo oisnu mathang gi wahang oza gaifun gi continuation gi wahang oina sumaina amuka yengse Joseph amasung Jisu Christa ani gi marakta manaba characters mayam ama laye madu singduna Joseph ki punsina aikhoibu Jisu Christa ngonda jingbibra utpibra does that points to Christ haina sumaina hangbira masigi wahang sige paukhum se ai sumaina ten na pijake hoi Joseph bu mayam ba singna yeng thibi ki tukajabi ki mihobi ki kalak pi ki adugumna Jisu Christa busu Jews ki leader sing Pharisee singna mahakpu tukajai kalai yeng thibi Joseph pu minai oina mamal pirga sel gi damakta Egypta yon thoki adugumna Jisu Christa busu minai gi level da chingtharga paisa gi damakta Jisu busu yon thok pi ki habse koina khange Joseph pu Egypta minai oina thaki Jisu Christa bu Egypta Nathaiduna Egypta pubiki mayamba singna khwaidagi pamdaba thodok haibade manau nupa Joseph na makhoingon the rule tawba haiba thodok ado thokhandana ba haina mayamba singna mabu phattaba thabak tawraga minai oina yon thok piki mayamba singna thodok thokhandingdaba aduna minai oina yon thok piki baduna makhoina khwaidagi pamdaba thodok ado thonghanki mapung phahanki adugumna Jisu Christa busu miyamna yengthigi mana ningthau oina panba ishor oina leiba haibado mayamna pamlamde madu thokhandana ba haina mabu cross matakta chingkhalaga mahakpo hatokhi adubu cross matakta chingkhalaga hatokhi ba aduna yekna basingi yengthi basingi khwaidigi thonghanning ba thodok ado thonghanki haibase aikhoina oe pomna maksina Joseph ki punsi na aikoi ngonda utpi base Jisu Christa mak ki punsi ado aikoi bu utpi haibase haibada haiman ba thoklaroi aphaba bu pamdaba phajana leiba ado bu tukka jaba haibase satan gi khujin thawrangni ado bu aphaba nungsi chanana leiba haibase na ishor gi apamani madumak Joseph ki punsi de so aikoi na sumaina uwa phange yekna basing na mahakpu mayamba singna mahakpu yekna ba ama oine yamna tukajana tawbi ki Jisu Christa busu tawbi ki adumaina Jisu Christa ga Joseph ka ge character ase aikoina asumaina compare do bakan o Joseph ki punsi do yengluraga aikoi ngonda asengba mak Jisu Christa bu aikoi ngonda utpi ko haibase aikoina asumaina uba phange haibase aina sumaina ten na paukhum pijage hoi tasengna mak Joseph ase a type of Christ Jisu Christa gi makhal amani Jisu Christa gumbani magi punsi lon se haibse ngasi gi para sina aikoi bu tae phare hojikte mathang gi wahang amuka lokhat jage masi gi wahang ase lamsang SDA Church tagi hangbirak pani Remnant Christian High School gi principal oina leiriba aikoi gi oja Sir Ajok Panmai mahakna hangbirak pani ma ge wahang ase ani leye mase aina sumaina mathang pathok charake question number 1 da sumaina hai wari khuding mak Joseph gi gumna happy ending leiba oide masida kana gumba akaiba imung mari mata phattabagi awaba chaina khangliba sing adugumba imung singda thaugat piba oina encouragement oina kari wafam thambining bage haina hangbira question number 2 da ishor gibor phangbagi maramna naha ki punsida karamba relationship ki healing experience tawkhiba leibra haina su sumaina hangbira masige paukhomse aikoi gi Evangelist Gideon amuka pibi gani yamna phajaba wahang ni khara personal oye wahang se adu oirabasu aikoi gi Evangelist Gideon na paukhum ase pibi bo oishino Kaikhraba
mari ase amuka aphabada hanjil lakning duna leiba singi damakta thaugat pa wahai khara asmaina thamjage masida party ani leye amana achumba amana aranba aduna asida aranba singi thaudang ado kari tawgadage habdo hana asmaina yengjase aranba singa sina ai lanjare ko haina achumba singonda lanbi khraba singonda ai khoina chatkadobani jisu krista gi wahai asida leye Matthew chapter 5 verse 23 to 25 asida asmana idun leye nakhoina nachin nanaw amabulan lamragadi nakhoina laisangda potkat purak tringaida chatlu nakhoina potkat ka keharga su thamhorga chatlu aduga maga samthoknau natragadi mahakna nongonda ukin manakta natraga wayan ba nupa manakta puslakpa matamnadi nahak thengmangani haina haine aikoi hek lale hargadi aikoi chetkadobni hai bible gi matung ina natragadi kramaina aikoi kokpi budu phangani asmaina tawduna aphaba mari asida nang ai amuka hanning lagadi aikoi madu pangthok patare hanning dragadi khangde adu hojik ki thogat pawai asidi hanning duna apabarom da hanning duna leiba singi da maktadi masigi thodang ase lanba nupa aduna lan bi khraba nupa adubu aikoi na chatlaga mokhoi ngonda kokpi na base aikoi ni gadobni haibse sumaina hainingi nirakpa matamda hojikti achumba nupa aduna sukari tawbatare lak phau lak tringaida kokpi ningba wakhal adu leigadobni maramdi aingonda lanbi khraba nupa adu mak thamoi lan khaba khangraga kyabuk waram gadra ko haibdo mahakna su khanggadobni aduga lakpa matamda kokpi gadobni haibni matam aduda kokpi dergadi kari haibra bible na Matthew 6:14-15 asida nakhoina nachin nanaw amabu kokpi dergadi nangi pap adusu sargada leiba napa isona kokpi roi ko haine nang aikhoi gi pap kokpi na ba aikhoi gi lanjaba mayam du kokpi na ba aikhoi su aikhoi marak asida amaga amabu kokpi haina leigadobni haina Jesu Kristana haibni maramdi aikhoi kokpi haidergadi kramaina isona aikhoi gi pap su kokani haina haibni aduga mathangza asumaina haijage masise kari tobra hairaga asumaina kokna rakpa matamda ani makki wakhaldo yam nungaiba haibdo phanglakani phaurakani maduna relationship ado amuka build toba phangani ta sengna mak amaga kokpi minnaba matam asida adumaina tawdar masigi process se chathagadobni Ephesians chapter 4 verse 32 asida su asumaina iduna leye be ye kind one to another amaga Thozal hayu haina haine amaga nungsi hayu haina haine even as God for Christ's sake has forgiven you Jisu Krista gi mingda Jisu Krista na maram oirga ipa ishorna aikhoi bu kokpi khibugumna amaga amabu kokpi yu haina haine aphaba mari lake hargadi lanba nupaduna su kokpi ningai ni batare aduga achumba nupaduna su kokpi ningai haina laktri phaba kokpi ro habi wakhal leiroi dabne kokpi ge haina kokpi khre habi wakhal leigdomne lakpa matamda harau na chamthokna raga yamna nungaibdo madugi wakhal do amuka phangnana ba madu oirgadi nakhoi gi natraga aikhoi gi tat khrab mari do adumaina amuka samjinarakani aigi experience aba college leiringaida sanamin naraga mafam marang khangda duna ai se sawrakhre aigi asawdo aigi marup nupa ngonda utpiba matamda aigi marup nupa yam nungaitre aina su amuka hostel de chalaga wakhal khale aina tawri bese karira ko yam phatte da ko haina khalle aduma pu mangona su amuka yaurak pasu ngamdaba aigi marup mapang singda nakhoina khara reconcile tawningai purakpi khrone haina aina haizaraga makhoi ngonda nonjaraga direct chatpa ikai bigi maramna makhoina aigi marup singna pura na hallaga samthokna rakpa matamda aigi marup nasu aisu as ai nungai tabdo utpi khibdo nang kyamuk nungai ramroidra ko haina mahakna su dumaina khanduna leikhre aina su ma se aibu kokpi banga maroidra ko haibigi maramna aigi marup kharaga yawna amuka purakre madu mayamdo amagi damakta khanminnaba khanbibdo yamna luna khannabdo aina sumagi mangonda masu aingonda asmaina masigi phongdo narakpa matamda kayamuk haraubra ko
yam harauna aikhoi adumaina sanamin laga marup ki mari ase asmaina phajana amuka haurak amki haibse asmaina hainingi adumaina tawduna lan basina su chatkadobani achum basina su laraga animak se laraga mari se amuka semgat nagadobani haibigi thogat pa wahai khara se asmaina thamningi sir ajok ki aroiba wahang amuka ekhoi yengminase ma ke wahang ase smaina hangbira e Kaikhraba Joseph ki emung aduda ishor gi thawjal na amuka emung adubu reunion tawhan biki Eden in call the gi Kaikhraba aikhoi gi emung pap maram oiraga Kaikhraba aikhoi gi emung singda amuka reunion purakna na ba reunion adu laina na ba aikhoi gi emung singda karamba thawrang tawgadage kari thawrang tawgadage haina wahang ase sumaina hangbira yam phajaba wahang ni masigi wahang sigi paukhum se aina sumaina mokate na pijage hoi pap takhrabagi tungda Eden gi ingkholda atek akai khui tharakpa mang tharakpa adugumba pap gi mahai ado adumaina uba phanglaki maduna maram oiraga hauzik aikhoina paliba taibang panji ju pap ki mahaina aikhoi gi imung manungda akai attack yana daba yengthina ba aikhoi gi relationship da khungang da aikhoi gi lamda aikhoi gi church da asigumba se mayam ama aikhoi thengna duna laye hoi karigumba aikhoina Joseph ki family the reunion tawki bugumna aikhoi gi family da su reunion tawhange hairadi aina point ani khak haijage ahan bada Kaikhraba emung adubo amuka reunion taw hanba amuka punsin hanba relationship amuka build up tawge haradi number 1 da aikoina ishor khangba mi ishor khangba emung ishor khangba singlup ishor khangba khungang haibado han oigadabani masi aikoigi ahanba thawrang oigadabani haibse aina sumaina haijaninge ani subada kokpiba forgiveness Ishor bukhangba mi ama oina nangonda ayol aran tawbi khiba nangonda langje khiba maran sing adugi damakta nangna kokpiba forgiveness genuine forgiveness haibado aikhoi ngonda laigadabani haibse aina sumaina haijage masigi thorang ani se bo aikhoi ngonda lairaba I can assure you I can guarantee you aikoi soidana aikoi gi emung ase amuka reunion tawba phangani nangna isor bu khangba mi ama oirabadi nang soidana kokpi bagi wakhal adu nangonda chelakani nangna kokpi rabadi nangi emung nangi broken relationship adu soidana amuka reunion tawgani haibse aina sumaina ten takna paukhum ase ai sumaina pijage phare hojikti aikoi gi parasi gi manungda comment tawbirak pasing aikoina sumaina khara laukhatjage comment sing ado aikoi gi churches atop dagi pibirak pasu laye aduna aina sumaina mathang aina sumaina laukhatjage ahanba comment tawbirak pa aikoi gi oza ase wainem dagini amuka oza gaifun thaimai ngasai wahang khara hangbi khiba oza aduni mahakna amuka sumaina comment ase ani share tawbirak aga laye masigi comment ase ai mayam da sumaina ma pathokjage ahanba comment Joseph ase kokpi ba haibado mangonda lairamdradi magi punsida success haibado suphang phanglam loi haina sumaina hai maramdi kokpi ba laitradi mahaki asaw baduna mahaki punsibu mahaki thamoibu laiman chanhan khigani haina sumaina comment tawbirae asaw ba haibasina nanga ishorga gi marakta lainariba mari ado sokhanbani aikhoina kokpidana hingba matamda maduna aikhoibu henna awaba potnum piye haina sumaina haibiye kokpiba haibasina aikhoibu adugumba kaya adudage free oihalla ning tamba adu pibiye maram maduna aikhoina kokpiba ngamnanaba pangal pibiyo haina numit khudingi ishor ngonda prathana tawraga laigadabani haina sumaina haibirae kokpi ba haibase aikoi gi thamoi gi phaningai ne adubu masidi kokpi khraba misak adugi phaningai khaknate haina sumaina phajana comment tawbirae yamna phajana comment pibirae yamna nungaire yam thagachare mahake ani suba comment na sumaina haibirae pap haiba khudingmak ase ishor ngonda langjaba ishor ngonda tawjaba pap ngaktani haina hai adubu jisu krista gi mapalna aikoi
hojikti ishor ge mafam de ishor ai lan khre ai gi pap ase kopio haina lakpa phangba haiba ngamjaba gi pangan ado ekhoi don na pina bire sarga gi tang khraba kokpi bagi khudol ado ekhoi phangningai ekhoi matik chaba natte haina hai adubo ishor na mahaki thoujal gi makhada ekhoi bu kokpi bane haibase haibasiga achumba ase karigumba nangna aina aikhoina khangladi aikhoina hairiba ngasai gi sarga gi kokpi bagi khudol ado phangba ngamgani haina sumaina hai madu phanglabadi aikhoina su aikhoi ngonda lanbi ba mioi singbu kokpi ba ngamgani haina sumaina makha tabira sumaina yamna phajana comment tawbirakpa aigi iyamba Oza gaifun thaime bu mapal leidana thagachari na ki mamal tangkraba comment ase aikoina lause laga aikoi gi punsi de use tawba ngamba oise haina sumaina aina haijaninge aroi bada comment amakhak amuka leije masi gi comment ase sir azok panmai lamsang de tawbirakpani mahaki comment da sumaina haye Joseph na mahaka ishor ga gi marakta leina khiba afaba achet pamari ado mahake punsida Joseph ke punsida hingba amasung uthokpa ngamba khanghan khiba adugumna hauzik Christian oiriba nang ai ekhoi pumna maksu ekhoi ga ishor ga gi marakta lainariba mari ado uthoktuna hingba tabane haina sumaina hai reference ki damakta Matthew chapter 5 ki verse 43, 44, 45 adu yengbi ba yagani haina sumaina comment thambira Thank you so much sir nangna comment phajaba yamna mamal tangkraba yamna phajaba kraba comment adu tawbirak yamna thagachare isorna nangi nathakta su bor hena pibi ba oishino Hoi ekhoi loina makki imungda problems laye dysfunction disorder haibase ekhoi gi emung da su adumak ekhoi adumai experience tawraga laye haibase aina haijaningi adubu ngasi gi para asina ekhoi bu adugumba broken family Kaikhraba emung adudi karamhaina amuk potthaba ado lawsira haibage maramda ekhoi bu phajana tambikhre Joseph ke emung gumna ekhoi gi emung Kaikhraba su amuka reunion tawba ngamba emung amamam oishinu haibase aina mayamda sumaina thamjaninge karigumba ekhoi imung asina ishor bu khangba amasung kokpiba forgiveness haibado ekhoi ngonda leirabadi soidanamak ekhoi imung da amukka rest potthaba restlessness adudige amukka rest potthaba haibase phangani karigumba ekhoi imung da potthaba ingthatap thaba haibado leirabadi soidanamak ekhoi relationship ekhoi imung gi mi singa leinariba relationship mari mata ekhoi church members singa ekhoi kairoi laikai singa ekhoi yeknaba singa lainariba mari mata ado soidana phagalakani karigumba hairiba relationship aduna phagat khrabadi if our relationship is restored amuka phakhrabadi soidana maduda ekhoi physical spiritual mental ge healing phanhanba ase ekhoi soidana experience tawragani haibse aina sumaina haijaninge kokpi ba haibse ngasi ge para asigi yamna maru oiba keywords gumbani masina ekhoi bu Christian ama oibage gun ado ekhoi ngonda phajana takpiye haibse su aina sumaina haijaninge karigumba kokpi ba leiramdrabadi Joseph na mayamba singbu kokpi ramdrabadi there will be a different story atopa wari oina ngasi ekhoi sanaramgani adubo Joseph na mayamba singna langjakiba papado mayamba singna ai lalle ai bu kokpio haina haidringai gi mamangda kokpiba aduna ngasidi Joseph ki imungda rest relationship restore amasung healing asi experience tawkhibani madugumna masi ngasi aikhoigi Christian 21st century Christian ge family singda aikhoigi singlupta aikhoigi khungangda aikhoigi laikaida aikhoi amuka potthaba ase lause hairabadi kokpi ba haibase leiba tabane haibase asumaina haininge iroi loibada genuine forgiveness haibase kokpi ba ta sengna mak kokpi ba haibase karira hairaga lanbi khiba mi duna ai bu kokpiyo haina haidringai dige nangi pukning dige ai kokpi khre haibado leigidabane haibase ngasi ge parasina ai khoi bu sumaina takpi duna leiye
Masine handaki lesson 7 asiga manungda ekoina sumaina khara maru oiba khara lakhangat charaga haijaning base thagat chare question tawbirak pa wahang phaja phaja ba hangbirak pa aduga loina na khoi gi mamal yam khraba comments share tawbirak pa oja sing na khoi busu yamna thagat chare ishorna bor pi ba oisnu aduga maru oina ekoi gi oja evangelist sing wahang sing aduge paukhum atseng ba adu pininga haina bible study tawraga phajana paukhum pibi ki ba ekoi gi Evangelist ani busu mapal na itana thagat chari ngasi gi para asidi sida sumaina loisinjarani mathang hapta da amuk ekoi unase mathang hapta da anova lesson number 8 adu ekoi amuka naina jagani aduna kana gumana lesson number 8 aduda comment share towning ba natraga wahang mayam khanghan na ba hangbining ba lairabadi makha da piriba telephone number asida whatsapp tawbira o call tawbira o aduga ekoi gi group whatsapp group aduda na koi gi question adu thagat piro adudi soidana mak na koi gi wahang sing na koi gi comment na koi gi idea pum na mak to ekoi gi study de yaw hanjarak ke haibse sumaina thamjaning bane ngasi gi lesson asi takhraba ekoi loinamak ki imung da ekoi gi singlup da ekoi gi khungang da potthaba haibado phangba ngamba oisnu madu potthaba do phangba ngamningai gi damakta ekoi ngon da kokpi ba haibse leiba tae kokpi ba adu leirega potthaba adu phangkraba gi tungda ekoi gi relationship adu amuka reunion tawbu oisnu reunion tawkraba relationship aduna ekoi gi physical spiritual mental asida healing purakpi ba oisnu haibse sumaina hairaga loisin khrage pungning changna tabiri ba mayambu ishor gi mingda amuka hanna thagat chari mathangi hapta da ekoi amuka unase